India lengangna Manipur thugairaga kuki jo singi separate administration ama semgani haiba thajade haina UNLF ki hanagi chairman Ningthemcha Sanayaima na phongdokre wafam asi marifutara humdoi suba thangta revival day ga mari lainana tha asigi kuntare tagi chatharakiba national thangta technical official and courses training listing ani kuntaruk loisinbagi thauramda mahakna phongdokhibani Huyen Lanlong Thangta Association Manipur amadi Thangta Federation of India anina sinduna Yumnam Widrom da leiba Thangta Sanglin da pangthokiba thoram aduga mari leinana Ningthemcha Sanayaima na hai Lamdam asida thokliba thaudo wathok sing ase malemgi leibak singna khangba wathok ama oire phibam asida Manipur thugaiba haibasi araiba oiroi India lengangna Manipur thugairaga kukizo singi separate administration ama semgani haibasi thajade Nakal anigi marakta lairiba yengthinabagi phibam asi hanagom nungsi chanana leiminanaba honabada awaba amadi oiragani haina mahakna makha taki training aduda India gi tongan bus state tara maridagi lakpa thangta sanaroi amadi official yankhai mangana saru yaki Masi Manipur thoiba irang photo ase masi Manipur manungda tasilga yesile leiba dumba wasok oidre malem githakta lepak mayam khangna graba dumba wasok oire aduna Manipur thugaiba haibse yamna raiba thok oire ne khali adu inda government su dorok kani hebi thas adu hadna han basina thina tam thina hanan basina masina koi manung hanariba nakal ani si hek unawada kedongasu nungsinaba yaroi da ngamore film hanan ba adum film tolbase masi matam kuina koi chana chinen heminabagi film to anjalakpada waga film oirani habse adumai thamngi adu sum hanadan lebdi yadamnina ekoi ne tawa tangdu leita punsiama mu hapusalaktana manipule pagase kunda manir kupta mayam Sara chinen na mapan tangnana himinabai wakhalna thajaba punamak ado amatoine leminaraga koi le pakse honana ano le pamo sengwet minawagi tawna lominawagi tangai pada adudi yam sauna lei habse edwai thamjagi